Kumja listing amaga chanipan marifu mangada lingkhatkiba Indian National Congress ki chamaga nimfulak suba Foundation Day ngasi Manipur Pradesh Congress Committee na sinduna Imphal ki Congress bhaban da pangthokre. BJP Leingaklon state Asida Dictatorship ki Leingaklon Chathaduna Lakli haina CLP leader Okram Ibobi na maral sikre ngasi pangthokhiba INC ki Foundation Day aduda CLP leader Okram Ibobi CWC member kai khangam veteran politician Okram Joy Congress ki hanagi MP Thokjom Mania MPCC ki president Kaisam Mehda Chandra General Secretary Amadi Sevadal ki Thaumi Kayana saruk yake Thauramgo Mari Lainana CLP leader Okram Ibobina Makha Taraduna BJP Laingak Lakpadagi press Amadi media singbo namthaba hauduna dictatorship ki Leingaklon Chathaduna Lakli Congress ki Laingak matamda haudok lamba scheme Amadi ek kayagi maming onthoktuna miyamda utchaibagi thabak chathari miyamgi wakhalda center amadi state ta manaba party na Laingak paidravadi karigumba khudong chaba amata fangloi haina khalliba si aranba wakhalloni state asida Congress party na palingai chahi tara manga gi manungda chahi manga amadi center da BJP gi Laingak lakhi matam aduda state ta paliba Congress Laingak na miyam gi fangphom thokpa rights khudingmak chap chana fanghanki Congress party na kaidongnungda miyam gi chakthong amadi fangphom thokpa rights sing center dagi niraga lokhiba leite maram aduna ngasi oiriba lamdam asigi fibam dagi amuk hanna tangdu leitaba punshirol amadi chakhot khongthang da mangzil thanaba Congress party gi mapangal kankhatnaba hotnabagi tangai fadaba leire haina Ibobina makhatana fongdoki सरकार पायरिबा बीजेपी की गवर्नमेंट से जेसे बीजेपी ना सरकार पायरमिना सेंथुम प्रूज करी को करी नो मयाम ते यिंगे जेसिदा थांना फाइनेंशियल ईयर सही अहुम है सही अहुम थे मन तो पाकर रहे पीडब्ल्यूडी खंगले एनी डिपार्टमेंट मयाम जिंग शिरबने असिबु सपन अबि सी बीजेपी ने सरकार पायरने तो सेंटर दगी पैसा हेन पीर अबरा अकोई कांग्रेस ना मयाम सेवा तौजब मतमदो सही ड्रामा हाइबसे सही मंगा अमदी सेंटर द बीजेपी ने शासन तौब मतम मोइना अकोई सीआरसी पीदब मतिक नतिएब मोइने नीरे लोगो नतिए अकोई संविधान द पीरिब अकोई से फेडरल स्ट्रक्चर ने अकोई से इंडिया की केनो से शासन सखरी से मणिपुर की फंगम थोकदो मोइने की नीरे लोगो नतिएब अकोई मतम द नीरे लोगिए मणिपुर की फंगम थोक सियार तो संविधान द पीरिब दुई मतुन ईच एंड एवरी डिपार्टमेंट बजट द यामाप तौ ले मधु लोगो अकोई थमोई से शासन तौ दरकार होए